ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯅꯩꯅꯕ ꯍꯧꯈ꯭ꯔꯕ ꯃꯗꯨꯅꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯥꯏꯊꯔꯛꯂꯤꯕ ꯈꯜ ꯑꯏꯪ ꯑꯁꯥꯒꯤ ꯑꯣꯏꯕ ꯒ꯭ꯂꯣꯕal ꯋꯥꯔꯃꯤꯡꯒꯤ ꯑꯣꯏꯕ ꯏꯁꯨ ꯑꯁꯤꯅ ꯑꯥꯔꯇꯤꯛ ꯔꯤꯖꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯎꯟꯁꯤꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯥꯏꯊꯔꯛꯄꯗꯒꯤ ꯌꯥꯝꯅ ꯇꯥꯡꯂꯕ ꯄꯣꯂꯔ ꯕꯤꯌꯔ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯕꯗ ꯅꯠꯇꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡꯁꯤꯡ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯅ ꯂꯤꯗ ꯇꯧꯔꯤꯕ ꯀꯣꯐꯤ ꯑꯣꯏꯕ ꯃꯤꯐꯝꯗꯒꯤ ꯍꯧꯔꯒ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤꯗꯃꯛꯇ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯈꯟꯅꯖꯕ ꯇꯥꯔꯒꯁꯨ ꯇꯁꯦꯡꯅ ꯉꯁꯤ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀ꯭ꯂꯥꯏꯃꯦꯠꯀꯤꯗꯃꯛꯇ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯅꯤꯡꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯑꯃꯒ ꯑꯣꯏꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯁꯨꯄꯔ ꯄꯥꯋꯔꯅꯤ ꯍꯥꯏꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ ꯐꯤꯟꯂꯦꯟ ꯀꯦꯅꯦꯗꯥ ꯄꯨꯜꯂꯕ ꯃꯇꯨꯡꯗ ꯑꯥꯔꯇꯤꯛ ꯔꯤꯖꯟ ꯑꯁꯤꯗ ꯎꯟ ꯃꯍꯤ ꯍꯦꯛ ꯂꯥꯡꯊꯣꯔꯛꯄ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯆꯪꯁꯤꯜꯂꯕ ꯃꯇꯨꯡꯗ ꯎꯟ ꯃꯄꯥꯛ ꯀꯌꯥ ꯑꯃ ꯊꯨꯒꯥꯏꯗꯨꯅ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯐꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯕ ꯔꯤꯁꯣꯔꯁꯁꯤꯡ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯃꯈꯣꯏ ꯈꯛꯇꯅ ꯌꯥꯔꯣꯏ꯫ ꯃꯐꯝ ꯑꯁꯤ ꯌꯨ.ꯑꯦꯁ. ꯑꯃꯁꯨꯡ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯇ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯦꯟꯅ ꯔꯤꯁꯣꯔꯁ ꯑꯁꯤ ꯂꯧꯊꯣꯛꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯐꯪꯂꯤꯕ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯂꯧꯁꯤꯟꯅꯕꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯗꯦꯚꯂꯞ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯑꯥꯔꯇꯤꯛ ꯔꯤꯖꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯥꯋꯔ ꯁ꯭ꯇ꯭ꯔꯒꯜ ꯌꯥꯝꯅ ꯆꯥꯎꯕ ꯑꯃ ꯎꯕ ꯐꯪꯒꯗꯧꯔꯤ꯫ ꯌꯨ.ꯑꯦꯁ. ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯗꯤꯁꯤꯖꯟ ꯑꯁꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯕ ꯑꯃꯁꯨꯡ ꯆꯞ ꯆꯥꯕ ꯂꯦꯞꯇꯕ ꯍꯥꯏꯅꯤꯡꯕꯗ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯎꯅꯕ ꯇꯥꯔꯒꯁꯨ ꯂꯨꯆꯤꯡꯕ ꯑꯁꯤ ꯃꯕꯨꯛꯇ ꯋꯥ ꯂꯣꯠꯇꯕ ꯃꯊꯃꯣꯏ ꯁꯦꯡꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯟꯗꯛꯀꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯤ꯫ ꯉꯁꯤ ꯌꯨ.ꯑꯦꯁ.ꯑꯦ. ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯁꯨꯄꯔ ꯄꯥꯋꯔꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯝꯄꯤꯇꯤꯇꯔ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯀꯨꯏꯅ ꯀꯝꯄꯤꯇꯤꯁꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯥꯔꯇꯤꯛꯀꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯥꯏꯁꯕ꯭ꯔꯦꯀꯔ ꯖꯍꯥꯖ ꯀꯌꯥ ꯑꯃ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ 94 ꯂꯣꯝ ꯂꯩꯈ꯭ꯔꯦ, ꯑꯗꯨꯕꯨ ꯌꯨ.ꯑꯦꯁ.ꯑꯦ. ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤꯗꯤ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯖꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯤꯗꯤꯌꯥ ꯃꯃꯥꯡꯗ ꯊꯣꯔꯛꯇꯨꯅ ꯑꯣꯄꯟꯂꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯌꯥꯔꯔꯣꯏ꯫ ꯑꯥꯔꯇꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯖꯟ ꯑꯁꯤꯒꯤ ꯔꯤꯁꯣꯔꯁ ꯂꯧꯊꯣꯛꯅꯕꯒꯤ ꯑꯣꯏꯕ ꯂꯝꯖꯦꯜ ꯑꯁꯤꯗ ꯌꯨ.ꯑꯦꯁ.ꯑꯦ.ꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯦꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯥꯛꯂꯤꯕ ꯌꯨ.ꯑꯦꯁ.ꯑꯦ. ꯑꯃꯁꯨꯡ ꯐꯤꯟꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯑꯥꯏꯁꯕ꯭ꯔꯦꯀꯔ ꯖꯍꯥꯖꯁꯤꯡ ꯁꯥꯅꯕꯒꯤꯗꯃꯛꯇ ꯈꯟꯅ ꯅꯩꯅꯗꯨꯅ ꯂꯥꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯗꯤꯜ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛ ꯑꯣꯏꯅ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ $6.1 ꯕꯤꯂꯤꯌꯟ ꯒꯤ ꯑꯣꯏꯕ ꯁꯦꯟꯐꯝꯁꯤꯡ ꯊꯥꯗꯅꯕꯒꯤꯗꯃꯛꯇ ꯌꯨ.ꯑꯦꯁ.ꯑꯦ.ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯟꯐꯝꯁꯤꯡ ꯀꯥꯏꯊꯣꯛꯂꯕ ꯃꯇꯨꯡꯗ MOU ꯑꯃ ꯁꯥꯏꯟ ꯇꯧꯅꯗꯨꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯐꯣꯔꯃꯦꯂꯥꯏꯖ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯑꯅꯧꯕ ꯄꯦꯛ ꯑꯃ ꯑꯣꯏꯅ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃꯗ ꯌꯥꯅꯗꯨꯅ ꯊꯕꯛ ꯑꯣꯟꯊꯣꯛꯄ ꯍꯧꯒꯗꯧꯔꯤ꯫ ꯑꯥꯔꯇꯤꯛ ꯔꯤꯖꯟ ꯑꯁꯤꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯥꯏꯁꯕ꯭ꯔꯦꯀꯔꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯔꯤꯁꯣꯔꯁ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤꯕꯨ ꯀꯥꯎꯟꯇꯔ ꯇꯧꯅꯕ ꯃꯗꯨꯕꯨ ꯀꯛꯊꯠꯇꯨꯅ ꯊꯝꯂꯒ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯇ ꯂꯩꯔꯤꯕ ꯌꯨ.ꯑꯦꯁ. ꯑꯃꯁꯨꯡ ꯌꯨꯔꯣꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯑꯁꯤꯕꯨ ꯗꯣꯃꯤꯅꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯜꯂꯣꯡ ꯑꯃ ꯑꯣꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯑꯦꯁꯤꯌꯥꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯇꯔ ASC ꯍꯥꯏꯅ ꯁꯝꯅ ꯈꯪꯅꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯌꯥꯅꯈꯤꯕ $6.1 ꯕꯤꯂꯤꯌꯟ ꯒꯤ ꯑꯣꯏꯕ ꯁꯦꯟꯐꯝ ꯑꯁꯤꯗ ꯐꯤꯟꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯗꯤꯌꯝ ꯁꯥꯏꯖ ꯑꯥꯏꯁꯕ꯭ꯔꯦꯀꯔ 12 ꯁꯥꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯅꯧꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯅ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯈꯤꯕ ꯑꯁꯤ ꯌꯦꯡꯗꯨꯅ ꯗꯤꯜ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯥꯏꯁꯕ꯭ꯔꯦꯀꯔ 11 ꯑꯁꯤꯒꯤ ꯃꯅꯨꯡꯗ 4 ꯑꯃꯗꯤ ꯑꯥꯔꯇꯤꯛ ꯔꯤꯖꯟꯒꯁꯨ ꯅꯛꯅꯕ ꯍꯌꯦꯡ ꯁꯥꯕ ꯂꯣꯏꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯑꯥꯔꯇꯤꯛꯇ ꯊꯥꯖꯤꯟꯕ ꯌꯥꯒꯗꯕ ꯐꯤꯟꯂꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯁꯥꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯣꯄꯔꯦꯁꯅꯦꯜ ꯑꯣꯏꯍꯟꯒꯗꯧꯔꯤ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯖꯍꯥꯖ 8 ꯑꯁꯤꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥꯗ ꯈꯨꯠꯁꯝꯅꯗꯨꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯖꯣꯏꯟꯠ ꯚꯦꯟꯆꯔ ꯑꯣꯏꯅ ꯄꯨꯊꯣꯛꯄꯤꯅꯒꯗꯧꯔꯤ꯫ ꯌꯨ.ꯑꯦꯁ.ꯑꯦ. ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯥꯔꯇꯤꯛ ꯔꯤꯖꯟ ꯑꯁꯤꯗ ꯆꯪꯅꯕꯒꯤꯗꯃꯛꯇ ꯑꯥꯏꯁꯕ꯭ꯔꯦꯀꯔꯒꯤ ꯑꯣꯏꯕ ꯗꯤꯜ ꯑꯁꯤ ꯐꯤꯟꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯁꯥꯏꯟ ꯇꯧꯅꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯨ.ꯑꯦꯁ.ꯑꯦ. ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗꯒꯤ ꯍꯧꯔꯒ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯡꯖꯤꯜ ꯊꯥꯏ ꯍꯥꯏꯖꯕ ꯇꯥꯔꯒꯁꯨ ꯑꯥꯏꯁꯕ꯭ꯔꯦꯀꯔꯒꯤ ꯑꯣꯏꯕ ꯍꯤꯔꯝ ꯑꯁꯤꯗꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯌꯨ.ꯑꯦꯁ.ꯑꯦ.ꯒꯤ ꯑꯣꯏꯕ ꯃꯁꯤ ꯁꯥꯅꯕꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯃꯇꯤꯛ ꯆꯥꯕ ꯂꯩꯇ꯭ꯔꯤ꯫ ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯁꯤ ꯌꯨ.ꯑꯦꯁ.ꯑꯦ. ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯑꯥꯔꯇꯤꯛ ꯔꯤꯖꯟ ꯅꯠꯇ꯭ꯔꯒꯅ ꯄꯣꯂꯔ ꯔꯤꯖꯟ ꯑꯁꯤꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯥꯞꯊꯣꯛꯇꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯨꯒ ꯃꯐꯝ ꯑꯌꯥꯝꯕ ꯑꯁꯤ ꯁꯃꯨꯗ꯭ꯔꯒ ꯀꯣꯏꯁꯤꯟꯕ ꯑꯁꯤꯅ ꯅꯦꯚꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯕ ꯋꯥꯔꯁꯤꯞ ꯁꯕꯃꯦꯔꯤꯟꯅꯆꯤꯡꯕ ꯑꯁꯤ ꯁꯥꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯉꯩꯒꯤ ꯃꯇꯝꯗ ꯊꯣꯏꯗꯣꯛꯅ ꯑꯥꯔꯇꯤꯛ ꯔꯤꯖꯟ ꯑꯁꯤꯗ ꯆꯪꯁꯤꯜꯂꯨꯕꯒꯤ ꯑꯣꯏꯕ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯥꯏ ꯑꯣꯟꯁꯤꯟꯗꯗꯨꯅ ꯂꯥꯛꯄꯁꯤꯅ ꯑꯣꯏꯕ ꯌꯥꯏ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯟꯗꯛ ꯅꯧꯍꯧꯅꯅ ꯅꯦꯇꯣꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯛꯈ꯭ꯔꯕ ꯐꯤꯟꯂꯦꯟ ꯍꯥꯏꯔꯤꯕ ꯄꯤꯛꯂꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯥꯟꯐꯝ ꯑꯃꯁꯨꯡ ꯀꯟꯐ꯭ꯂꯤꯛ ꯀꯌꯥ ꯑꯃ ꯇꯦꯟꯁꯟꯁꯤꯡ ꯂꯩꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯂꯥꯟꯃꯤꯗꯒꯤ ꯍꯧꯔꯒ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯁꯤꯗ ꯊꯣꯏꯗꯣꯛꯅ ꯃꯄꯥꯡꯒꯜ ꯀꯟꯖꯗꯕ ꯇꯥꯔꯒꯁꯨ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ
ꯍꯔꯥꯎꯕ ꯍꯦꯄꯤꯅꯦꯁ ꯏꯟꯗꯦꯛꯁꯇ ꯇꯣꯞ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯖꯕ ꯇꯥꯔꯒꯁꯨ ꯑꯥꯏꯁꯕ꯭ꯔꯦꯀꯔꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅ ꯎꯟ ꯅꯛꯅ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯀꯟꯐ꯭ꯂꯤꯛꯁꯤꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯦꯟꯁꯟꯁꯤꯡ ꯑꯁꯤ ꯂꯩꯇꯕꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕꯅ ꯑꯥꯏꯁꯕ꯭ꯔꯦꯀꯔꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯗꯗꯤ ꯅꯤꯡꯊꯤꯖꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯉꯁꯤ ꯅꯧꯅ ꯐꯤꯟꯂꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗ ꯏꯟꯗꯤꯌꯟ ꯃꯤꯗꯤꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯆꯠꯊꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯐꯤꯗꯦꯟꯠ ꯑꯣꯏꯅ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯈꯣꯏꯗꯒꯤ ꯑꯥꯏꯁꯕ꯭ꯔꯦꯀꯔ ꯂꯩꯅꯕ ꯅꯠꯇ꯭ꯔꯒꯅ ꯗꯦꯕꯂꯞ ꯇꯧꯕꯤꯅꯅꯕꯒꯤ ꯑꯣꯏꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯉꯁꯤꯃꯛ ꯆꯞ ꯆꯥꯅ ꯎꯕ ꯐꯪꯂꯤ꯫ ꯍꯧꯖꯤꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯔꯇꯤꯛꯂꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄ ꯑꯁꯤꯗ ꯐꯤꯟꯂꯦꯟ ꯑꯃꯁꯨꯡ USꯒꯤ ꯑꯣꯏꯕ ꯑꯥꯏꯁꯕ꯭ꯔꯦꯀꯔꯒꯤ ꯑꯣꯏꯕ ꯖꯍꯥꯖꯁꯤꯡ ꯁꯥꯔꯛꯂꯤꯕ ꯑꯁꯤ US ꯑꯃꯁꯨꯡ ꯐꯤꯟꯂꯦꯟꯒꯤ ꯑꯣꯏꯕ ꯕꯥꯏꯂꯦꯇꯔꯦꯜ ꯃꯔꯤ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯇ꯭ꯔꯥꯏꯂꯦꯇꯔꯦꯜ ꯑꯣꯏꯕ ꯑꯦꯡꯒꯜ ꯑꯃ ꯌꯥꯎꯔꯤ ꯃꯗꯨꯗꯤ ꯉꯁꯤ USA ꯑꯃꯁꯨꯡ ꯐꯤꯟꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯑꯥꯏꯁꯕ꯭ꯔꯦꯀꯔꯒꯤꯗꯃꯛꯇ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯗꯤꯜ ꯑꯁꯤ US ꯑꯃꯁꯨꯡ ꯐꯤꯟꯂꯦꯟ ꯈꯛꯇꯒꯤ ꯅꯠꯇꯦ ꯃꯁꯤꯗ ꯀꯦꯅꯥꯗꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2024ꯒꯤ ꯖꯨꯂꯥꯏ ꯊꯥꯗ ꯁꯥꯏꯟ ꯇꯧꯅꯈꯤꯕ ICEꯒꯤ ꯑꯣꯏꯕ US, ꯐꯤꯟꯂꯦꯟ ꯑꯃꯁꯨꯡ ꯀꯦꯅꯥꯗꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯍꯨꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯇ꯭ꯔꯥꯏꯂꯦꯇꯔꯦꯜꯒꯤ ꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅꯅꯤ ꯉꯁꯤ ꯐꯤꯟꯂꯦꯟ ꯑꯃꯁꯨꯡ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯥꯏꯁ ꯕ꯭ꯔꯦꯀꯔꯒꯤ ꯑꯣꯏꯕ ꯖꯍꯥꯖꯁꯤꯡ ꯑꯁꯤ ꯗꯦꯕꯂꯞ ꯇꯧꯕ ꯍꯧꯔꯛꯂꯤꯕꯁꯤ꯫ 2024ꯗ ꯁꯥꯏꯟ ꯇꯧꯈꯤꯕ US, ꯀꯦꯅꯥꯗꯥ ꯑꯃꯁꯨꯡ ꯐꯤꯟꯂꯦꯟꯒꯤ ꯑꯣꯏꯕ ICEꯒꯤ ꯑꯣꯏꯕ ꯇ꯭ꯔꯥꯏꯂꯦꯇꯔꯦꯜ ꯄꯦꯛ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 10 ꯑꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯂꯔ ꯑꯥꯏꯁ ꯕ꯭ꯔꯦꯀꯔ ꯑꯁꯤ 70ꯗꯒꯤꯅ 90 ꯐꯥꯎꯕ ꯁꯥꯅꯕꯒꯤꯗꯃꯛꯇ ꯌꯥꯅꯈꯤ꯫ ꯃꯁꯤꯕꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯗꯒꯤ ꯍꯧꯔꯒ ꯄꯩꯁꯥꯗꯒꯤ ꯍꯧꯔꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯄꯨꯊꯣꯛꯄꯤꯅꯔꯕ ꯃꯇꯨꯡꯗ ꯁꯥꯗꯨꯅ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯤꯕ ꯑꯥꯏꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯄꯩꯁꯤꯡ ꯑꯁꯤꯅ ꯃꯍꯤ ꯂꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯗꯒꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯍꯥꯟ ꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ASC ꯑꯥꯔꯇꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯇꯔ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯥꯏꯁ ꯕ꯭ꯔꯦꯀꯔ 12 ꯁꯥꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯍꯥꯟ ꯍꯥꯟꯕ ꯐꯦꯁ ꯗꯦꯂꯤꯚꯔꯤ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ 2028ꯒꯤ ꯑꯣꯏꯕ ꯆꯍꯤ ꯑꯁꯤꯗꯒꯤ ꯐꯪꯕ ꯍꯧꯒꯗꯧꯔꯤ꯫ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯥꯏꯁ ꯕ꯭ꯔꯦꯀꯔ ꯑꯁꯤ 97 ꯂꯩꯗꯨꯅ ꯑꯥꯔꯇꯤꯛꯀꯤ ꯑꯣꯏꯕ ꯔꯤꯁꯣꯔꯁ ꯑꯁꯤ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯥꯔꯇꯤꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯤꯕ ꯍꯤꯗꯥꯟꯅꯕ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯁꯨ ꯍꯦꯟꯅ ꯇꯝꯊꯤꯔꯤꯕ ꯑꯁꯤꯅ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯆꯝ ꯆꯝꯕ ꯀꯟꯚꯦꯟꯁꯅꯦꯜ ꯑꯥꯏꯁ ꯕ꯭ꯔꯦꯀꯔꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯋꯥꯔꯗ ꯑꯣꯏꯔꯕ ꯑꯥꯏꯁ ꯕ꯭ꯔꯦꯀꯔ ꯀꯌꯥ ꯑꯃ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛꯀ ꯌꯥꯝꯅ ꯑꯆꯦꯠꯄ ꯑꯦꯂꯥꯏ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯊꯣꯔꯛꯂꯤꯕ ꯌꯨꯝꯊꯪꯅꯔꯤꯕ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯉꯁꯤ ꯑꯥꯔꯇꯤꯛꯀꯤ ꯑꯣꯏꯕ ꯂꯝꯖꯦꯟ ꯑꯁꯤꯗ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ꯫ ꯃꯁꯤꯕꯨ ꯌꯦꯡꯗꯨꯅ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯍꯧꯗꯕ ꯇꯥꯔꯒꯗꯤ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯊꯤꯡꯕ ꯉꯝꯍꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯑꯥꯔꯇꯤꯛꯀꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯜꯂꯣꯡ ꯑꯁꯤ ꯊꯨꯅ ꯆꯪꯁꯤꯜꯂꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯊꯦꯡꯅꯒꯗꯕꯅꯤ, ꯄꯣꯂꯔ ꯕꯤꯌꯔ ꯌꯣꯛꯈꯠꯀꯗꯕꯅꯤ ꯍꯥꯏꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯀꯌꯥ ꯑꯃ ꯇꯧꯕ, ꯋꯥꯐꯝ ꯀꯌꯥ ꯑꯃ, ꯑꯦꯒ꯭ꯔꯤꯃꯦꯟ ꯀꯌꯥ ꯑꯃ ꯁꯥꯏꯟ ꯇꯧꯅꯕ ꯇꯥꯔꯒꯁꯨ ꯊꯕꯛꯇ ꯏꯌꯣꯟꯗ ꯑꯣꯟꯊꯣꯛꯄ ꯉꯝꯗ꯭ꯔꯒ ꯇꯧꯕꯇꯕꯨ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯡꯊꯣꯔꯛꯂꯤꯕ ꯎꯟ ꯃꯄꯩ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯏꯈꯠꯄ ꯉꯝꯂꯤ ꯍꯥꯏꯕꯁꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯤꯟꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯦꯕꯂꯞ ꯇꯧꯔꯛꯀꯗꯧꯔꯤꯕ ꯑꯥꯏꯁ ꯕ꯭ꯔꯦꯀꯔꯁꯤꯡ ꯑꯁꯤ USAꯗ ꯍꯦꯛ ꯐꯪꯕ ꯍꯧꯈꯤꯕꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒ꯭ꯔꯤꯟꯂꯦꯟꯒꯤ ꯑꯣꯏꯕ ꯏꯁꯨ ꯑꯁꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ USꯅ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯨ ꯑꯃ ꯎꯕ ꯐꯪꯒꯗꯧꯔꯤ꯫ ꯃꯁꯤ ꯇꯁꯦꯡꯅ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯂꯥꯎꯊꯣꯛꯍꯜꯂꯕ ꯃꯇꯨꯡꯗ USꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯄꯄꯦꯠ ꯔꯦꯖꯤꯝ ꯑꯃ ꯊꯝꯃꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯑꯣꯏꯊꯣꯛꯄ ꯑꯗꯨꯁꯨ ꯂꯩꯔꯤ꯫